Prime Minister Narendra Modi na chair louraga pangthokkhiba Niti Aayog ki mapan Suba Governing Council ki Meepham Da Manipur ki Chief Minister Nongthombam Biren Saruk Yakhre New Delhi da laiba Rashtrapati Bhavan Cultural Center da pangthokkhiba Niti Aayog ki Meepham aduda Manipur ki Chief Minister Nongthombam Biren yauna State amasung Union Territory kun ki Chief Minister amasung Lieutenant General Singh Saruk Yakhre adubu State taragi Chief Minister de hairiba Meepham asida Saruk Yakhide Meepham aduda Viksit Bharat 2047 gi pandam ase phangnaba honabada state amasung center animakna punna honabinabagi tangai fadaba lai haipa wafam Prime Minister Narendra Modi na thangkhe haukiba chahi tara asida India gi economy ase tapna fagalakpa haibadu oide kumja English nishum na tara kamari da India gi economy ase malem gi oina tara subong mafam da leramba aduna chahi asida de manga subong mafam da leiba ngamle Haujikti Aikhoi pandam ase malem de economy khwaidagi faba ahum suba leibak ama oibaduni pandam ase phangnaba government amade miyam amato oina honaminasi haina phongdokhe Prime Minister Narendra Modi na makha tan haikibada chatliba chahi tara ase sector khudingmakta ahongba kaya puraknabagi matamne masigidamak state sina policy semduna amade government ki program sing ase development ta akhanaba meeting thamduna anawa wakhalon amaga loinena changsinba mathau tai Maramdi chawkhatpa India ama oiraknabagi manglan ase grassroots level dagi hogdana mangfawnaba ngamloi maram aduna Viksit Bharat ki pandam ase district block amasung village sing da yahonna bohonase masigidamak state amasung district singna Viksit Bharat 2047 ke asan ba midyeng ama thamlaga thabak pangthokna bohonase Viksit Bharat ama oinaba honabada zero poverty gi pandam ama thamba mathau tai haina Prime Minister Narendra Modi na makha chana phongdokhe